ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯂꯩꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯁꯤꯔꯕ ꯑꯣꯖꯥꯁꯤꯡ ꯑꯗꯨꯕꯨꯁꯨ ꯊꯧ ꯈꯔ ꯊꯝꯕꯤꯅꯕ ꯑꯩꯅ ꯑꯣꯖꯥꯕꯨ ꯅꯤꯡꯁꯤꯡꯖꯔꯤ ꯑꯍꯥꯟꯕꯗ ꯃꯁꯤꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯔꯕ ꯃꯐꯝꯁꯤꯒꯤ ꯃꯄꯨꯡ ꯄꯤꯕ ꯌꯥꯝꯕ ꯂꯩꯅꯅ ꯆꯦꯠꯂꯨꯗꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯃꯔꯣꯝꯗ ꯃꯥꯡꯗ ꯂꯣꯏꯁꯤꯟꯕꯤꯔꯤꯕ ꯏꯆꯥ ꯏꯅꯥꯎꯁꯤꯡ ꯄꯨꯝꯅꯃꯛ ꯄꯣꯛꯁꯤꯟꯗꯥꯏ ꯁꯨꯛꯅ ꯈꯨꯔꯨꯝꯖꯔꯤ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ ꯃꯁꯤꯒꯤꯁꯤ ꯈꯟꯅ ꯅꯩꯅꯒꯗꯕ ꯃꯔꯨꯑꯣꯏꯕ ꯀꯩꯅꯣꯒ ꯗꯤꯁꯀꯁꯟꯁꯨ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯅ ꯈꯖꯤꯛꯇꯪ ꯇꯦꯟꯇꯛ ꯑꯣꯏꯕ ꯂꯥꯛꯅꯤꯡꯉꯤꯁꯤꯅ ꯑꯍꯥꯟꯕꯗ ꯀꯔꯤꯒꯤꯗꯃꯛ ꯉꯁꯤ ꯑꯅꯧꯕ ꯌꯨꯠꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯋꯥꯏ ꯅ꯭ꯌꯨ ꯌꯨꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯇꯨꯗꯦ ꯍꯥꯏꯕ ꯀ꯭ꯋꯦꯁꯟꯁꯤ ꯑꯩꯅ ꯑꯍꯥꯟꯕ ꯊꯝꯅꯤꯡꯉꯤꯁꯤ ꯃꯁꯤ ꯃꯇꯥꯡꯗ ꯑꯩꯅ ꯊꯝꯅꯤꯡꯉꯤꯁꯤ ꯌꯨꯝ ꯑꯃ ꯏꯃꯨꯡ ꯑꯃ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯣꯜꯁꯤꯡ ꯂꯧꯅꯕ ꯗꯔꯀꯥꯔ ꯂꯩꯕ ꯏꯃꯥ ꯏꯄꯥꯒꯤ ꯔꯣꯜ ꯏꯃꯥꯒꯤ ꯔꯣꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯔꯣꯜ ꯏꯆꯟꯁꯤ ꯏꯈꯥ ꯊꯥꯕꯁꯤꯡꯒꯤ ꯔꯣꯜ ꯑꯁꯤ ꯃꯔꯛꯁꯤꯗ ꯑꯗꯨꯃꯛ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯖꯥꯇꯤ ꯑꯃ ꯐꯨꯔꯨꯞ ꯑꯃ ꯆꯥꯎꯈꯠꯅꯕ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤ ꯑꯃ ꯆꯥꯎꯈꯠꯅꯕ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯨꯠꯀꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯁꯦ ꯌꯥꯝꯅ ꯆꯥꯎꯏ ꯍꯥꯏꯕꯁꯤ ꯑꯃꯨꯛ ꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯌꯥꯝꯅ ꯆꯥꯎꯈ꯭ꯔꯦꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯥꯡꯗ ꯉꯁꯤ ꯉꯔꯥꯡꯇ ꯑꯩꯈꯣꯏꯅ ꯃꯤꯠꯅ ꯎꯔꯤꯕ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯏꯍꯧ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟ ꯑꯁꯤ ꯑꯃꯅ ꯃꯥꯟꯅꯕ ꯆꯞ ꯃꯥꯟꯅꯕ ꯑꯄꯨꯟꯕꯒꯤ ꯀꯠꯊꯣꯛꯄꯒꯅꯕ ꯏꯍꯧ ꯏꯃꯥꯏ ꯄꯥꯛꯄ ꯑꯃꯔꯣꯝꯗꯅ ꯑꯩꯈꯣꯏꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯉꯝꯗꯕ ꯔꯥꯖꯅꯤꯇꯤꯒꯤ ꯂꯥꯡꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯗꯕ ꯅꯍꯥ ꯑꯩꯈꯣꯏꯒꯤ ꯃꯥꯟꯅꯕ ꯉꯝꯗꯕ ꯑꯗꯨꯒꯨꯝꯕ ꯑꯁꯣꯟꯕ ꯑꯗꯨꯒꯤ ꯃꯥꯏꯊꯤꯕ ꯆꯪꯍꯟꯕ ꯉꯝꯗꯕ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯁꯤꯅꯤ ꯑꯗꯨꯅ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯤ ꯉꯁꯥꯏꯒꯤ ꯉꯁꯤ ꯂꯥꯛꯏꯕ ꯂꯨꯞꯁꯤ ꯀꯔꯤꯒꯤꯗꯃꯛꯇꯅ ꯂꯨꯞ ꯑꯃꯒꯤ ꯃꯇꯥꯡꯗ ꯂꯥꯛꯏꯕꯁꯦ ꯉꯁꯤ ꯅꯍꯥꯁꯤꯡ ꯑꯃ ꯃꯊꯧ ꯇꯥꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯁꯥꯝꯁꯤꯗ ꯃꯩꯇꯩꯁꯤꯡ ꯑꯣꯏꯕ ꯌꯥꯝꯅ ꯊꯦꯡꯅ ꯑꯣꯏꯔꯒꯁꯨ ꯉꯟꯅꯕꯨ ꯍꯥꯏꯔꯒꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞ ꯈꯔꯗꯤ ꯂꯩꯈ꯭ꯔꯦ ꯎꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯂꯨꯞꯁꯤꯡ ꯑꯁꯤ ꯉꯁꯤꯒꯤ ꯃꯤꯐꯝꯁꯤ ꯁꯤꯜ ꯂꯥꯡꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯆꯥꯁꯤꯡ ꯃꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯨ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯤ ꯃꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗ ꯈꯜꯂꯝꯕꯁꯦ ꯑꯩꯅ ꯈꯜꯂꯦꯕ ꯃꯗꯨ ꯀꯔꯝꯕ ꯂꯨꯞ ꯈꯔꯅ ꯑꯗꯨꯒꯨꯝꯕ ꯅꯍꯥꯁꯤꯡ ꯑꯣꯏꯕ ꯂꯨꯞ ꯈꯔꯅ ꯀꯅꯥꯒꯨꯝꯕ ꯔꯥꯖꯅꯤꯇꯤ ꯗꯣꯜ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯔꯥꯖꯅꯤꯇꯤꯒꯤ ꯏꯟꯇꯔꯦꯁ ꯊꯕꯛ ꯇꯧ ꯌꯥꯝꯈ꯭ꯔꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯂꯩꯕ ꯄꯥꯔꯇꯤꯁꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ ꯏꯟꯗꯤꯌꯥꯗ ꯂꯩꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯖꯥꯇꯤ ꯄꯨꯝꯅꯃꯛꯇ ꯃꯈꯜ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ ꯂꯨꯞꯁꯤꯡꯁꯤ ꯃꯩꯇꯩꯗꯁꯨ ꯑꯗꯨꯃꯛ ꯂꯩ ꯑꯁꯥꯝꯗ ꯑꯩꯈꯣꯏꯒꯤ ꯏꯔꯛꯁꯤꯗ ꯃꯩꯇꯩ ꯃꯔꯛꯁꯤꯗ ꯃꯌꯥꯝꯅ ꯈꯜꯂꯨꯗꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯂꯨꯞ ꯑꯅꯤꯒ ꯍꯥꯏꯖꯒꯦ ꯃꯃꯤꯡꯗꯤ ꯍꯥꯏꯖꯔꯣꯏ ꯂꯨꯞ ꯑꯃꯅ ꯑꯣꯜꯃꯣꯁ 20 years ꯑꯂꯤꯛꯄꯗ ꯆꯍꯤ ꯀꯨꯟ ꯍꯦꯟꯅ ꯂꯨꯞꯂꯨꯔꯕ ꯂꯨꯞ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯉꯁꯤ ꯉꯔꯥꯡꯁꯨ ꯌꯥꯝ ꯀꯟꯅ ꯁꯣꯟꯅꯈꯤꯕ ꯂꯨꯞ ꯂꯩ ꯑꯃꯔꯣꯝꯗꯅ ꯆꯍꯤ 10 ꯍꯦꯟꯅ ꯂꯨꯞꯂꯨꯔꯕ ꯂꯨꯞ ꯈꯔꯦ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯅ ꯃꯁꯥꯅ ꯌꯦꯟꯅꯤ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯂꯨꯞ ꯑꯃ ꯄꯨꯊꯣꯔꯛꯑꯒ ꯃꯌꯥꯝꯒꯤ ꯑꯆꯧꯕ ꯊꯕꯛ ꯇꯧꯕꯁꯨ ꯌꯥꯎꯈ꯭ꯔꯦ ꯑꯗꯨ ꯃꯌꯥꯝꯅ ꯌꯥꯝꯅ ꯀꯨꯞꯅ ꯈꯟꯊꯔꯒ ꯁꯣꯏꯗꯅ ꯎꯕ ꯐꯪꯒꯅꯤ ꯈꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯂꯨꯞꯁꯤ ꯃꯁꯤꯡ ꯌꯥꯝꯕ ꯂꯤꯛꯄ ꯍꯥꯏꯕꯗꯨꯅ ꯃꯔꯨ ꯅꯠꯇꯦ ꯆꯍꯤ ꯑꯃꯇꯪ ꯑꯣꯏꯔꯒꯁꯨ ꯂꯨꯞ ꯑꯃ ꯊꯣꯛꯄꯤꯔꯛꯎ ꯑꯗꯨꯒ ꯐꯖꯕ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯆꯍꯤꯒꯤ ꯃꯗꯨ ꯑꯃꯨꯛꯀꯁꯨ ꯄꯣꯊꯥꯕꯤꯀꯣ ꯃꯗꯨ ꯀꯔꯤꯃꯇ ꯑꯗꯨꯗꯨꯅ ꯃꯥꯡꯕ ꯇꯧꯕ ꯌꯣꯛꯅꯗꯦ ꯊꯕꯛꯇꯨꯅꯤ ꯉꯝꯒꯗꯕ ꯑꯩꯅ ꯉꯝꯒꯗꯕ ꯑꯩꯈꯣꯏꯅ ꯉꯝꯒꯗꯕ ꯃꯇꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯉꯥꯁꯦ ꯑꯩꯈꯣꯏ ꯇꯔꯥꯁꯦ ꯑꯩꯈꯣꯏ ꯆꯥꯝꯃꯁꯤꯅꯅꯦ ꯐꯖꯕ ꯊꯕꯛ ꯑꯃꯗꯤ ꯇꯧꯔꯝꯁꯤ ꯑꯁꯤ ꯊꯕꯛꯁꯤꯃ ꯇꯧꯔꯝꯁꯤ ꯑꯁꯤ ꯊꯕꯛꯁꯤ ꯂꯣꯏꯔꯒꯅꯦ ꯑꯩꯈꯣꯏ ꯄꯣꯊꯥꯁꯤ ꯑꯩꯈꯣꯏ ꯂꯅꯥꯏꯒꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯈꯜꯂꯁꯤ ꯍꯥꯏꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯅ ꯂꯤꯛꯄ ꯖꯥꯕꯒꯤ ꯅꯠꯇꯕ ꯃꯤꯌꯦꯡꯗꯁꯨ ꯆꯨꯝꯅ ꯎꯕ ꯉꯝꯕ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯑꯗꯨꯒ ꯃꯤꯠꯌꯦꯡ ꯁꯥꯟꯅ ꯖꯥꯇꯤꯁꯤꯒꯤ ꯇꯨꯡꯒꯤꯗꯃꯛꯇ ꯃꯁꯤ ꯈꯛ ꯇꯧꯔꯝꯃꯒꯗꯤ ꯇꯨꯡ ꯀꯣꯏꯅ ꯂꯩꯍꯧꯔꯒꯗꯕ ꯑꯗꯨꯒꯨꯝꯕ ꯄꯥꯟꯗꯝ ꯑꯃ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯃ ꯑꯣꯏꯒꯗꯧꯅꯤ ꯍꯥꯏꯕ ꯈꯟꯕ ꯉꯝꯕ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯂꯨꯞ ꯖꯥꯇꯤ ꯄꯨꯝꯅꯃꯛꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕꯁꯤꯡꯁꯤ ꯃꯤꯠꯌꯦꯡ ꯃꯥꯟꯅꯅ ꯆꯠꯃꯤꯟꯅꯕ ꯉꯝꯕ ꯑꯩ ꯈꯛꯇꯅ ꯃꯥꯡꯗ ꯆꯤꯡꯒꯗꯕꯅꯤ ꯍꯥꯏꯕ ꯅꯠꯇꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯍꯥꯏꯕ ꯋꯥꯈꯜꯗꯨ ꯂꯩꯕ ꯀꯣꯜꯂꯒ ꯆꯠꯃꯤꯟꯅꯅꯤꯡꯕ ꯑꯩꯅ ꯂꯥꯟꯕ ꯃꯇꯝꯁꯤ ꯂꯥꯟꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯕꯒꯤ ꯃꯤꯅ ꯆꯨꯝꯊꯣꯔꯛꯄꯁꯦ ꯑꯩꯅ ꯋꯥꯔꯧꯗꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯕ ꯅꯍꯥꯒꯤ ꯑꯅꯧꯕ ꯃꯤꯠꯌꯦꯡꯗ ꯊꯣꯔꯛꯄ ꯅꯍꯥꯁꯤꯡ ꯑꯗꯨꯒꯨꯝꯕ ꯃꯁꯤꯒꯤ ꯃꯐꯝꯗ ꯁꯤꯜꯂꯤꯕꯁꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯥꯁꯤꯡ ꯃꯁꯤ ꯌꯥꯝꯅ ꯎꯕ ꯐꯪꯏ ꯃꯈꯣꯏ ꯑꯁꯤ ꯆꯠꯈꯤꯕ ꯍꯧꯈꯤꯕ ꯆꯍꯤ 10ꯗꯒꯤ 15 ꯆꯨꯞꯄꯁꯤ ꯃꯌꯥꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯔꯒ ꯂꯥꯛꯄ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯄꯥꯝꯖꯕ ꯍꯥꯏꯅ ꯉꯁꯥꯏ ꯄꯟꯅꯈꯤꯕꯗꯨꯗꯤ ꯌꯥꯝꯅ ꯅꯤꯡꯇꯝꯅ ꯑꯆꯨꯝꯕ ꯁꯦꯡꯅ ꯃꯤꯠꯌꯦꯡ ꯁꯥꯡꯅ ꯑꯃꯁꯨꯡ ꯀꯅꯥꯒꯨꯝꯕ ꯑꯃꯇꯒꯤ ꯃꯅꯤꯡꯗ ꯀꯩꯅꯣꯃꯇ ꯄ꯭ꯔꯦꯁꯔ ꯑꯃꯇ ꯌꯥꯎꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯇꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯃꯒꯤ ꯏꯟꯇꯔꯦꯁ ꯊꯕꯛ ꯇꯧꯗꯕ ꯀꯅꯥꯒꯨꯝꯕ
political party की interest थबक तो तब कना मन मियोई खरगी खुजोक तब मियोई खरगी खुजोक रिसर्च तब आदु मन लुप मक सेंगत निंग बगी वाखन दुदा थोर मोय रमने खल्ली मरा मदुना लुप सिंग से मसिक जाब लिप सिरे नुंगा मक करी तो फौगी नु मसी मसक मुदिबा सोल लुप सिंग से नो मस थोर पसुजाय अदुमक matam supaya na pothar bijay matum kering le koi amang ba tum kan kaliti matu pun ngambi ganu bakoi no motor ko kanda no mo khatu da pham thaba ma taw ngam mo isino ha bin kan ni mara maduna masi thora ka da bisin na using sa sina masi chemu da dup si jam na masi di jam masi thieng ba se atheng ba jinga se koi thieng ni masi ai ko ne experience ko mit mang da pa pa amok ura ba ni aduna ha na soi ba to ka lup singa udring da soi ki singa da ko soi da mo na minasi मरम मदुना इन साइ थंजनी बसी पाइदगी मरुबा इन थंजनी पोसी मयाम सुयाम कन्न नुनांगी बसी ai कोइन अतोप लुपसिंग ai कोइन अतोप लुपसिंग सि हुल्लोइ दबा को अतोप लुपसिंग हुल्लोइ दबा मसिंग लइ लुप मयाम सिंग सि चारि मेगी वाखन मानबा अदु सिंग दु तक तक पुनसिन मिनरगा ai di nang sak cha mane nangsu kontokte nangsu sarieng sai ai su sarieng sai but ai di sa cha nang ki sa ko ni man si kwan ku cha mi sa mana khal la kala ka ko mieng manaba lupsing magi man ba chan ni na cha lupsing ji pun la du punchen na bagi samna ka chan ni na ga ai ko matam supada jadi si asam mani jadi si tung koina ka lo moi ka ja ba lam di sing ga criminasi amasung mai pang sangsin minasi masingasi asam masingasi pali ba lenga ka si na ai koina mangjara ba mangla kya ko thaba to to pirak pagi ko thagat ba mulo kam koi amasung adu boy koina matam koina digi koina ta na la ko mani petrolas council da sam ga tham yu ai bo pam se masingasi cho koi mang da mo mang du lai masingasi koi khong jin se koi mangam chat bi ngam ngam lai ko maram madna masi ai koi ai da tham ni masingasi gi anoba shemer ba nu masi naw sigi sa sigi yut ki nu masi ko masigi issue si masike agenda si amna si ta pai ba na masi thakri ba pau te koi mayam punna lai ba lu to an ba ha ne lai ba lu sing sa ra ge wai gera ahan sing ni wai gera ade ki yut ki gera hai da slup sing spek tak tak nang sa ki mieng man wak man ba sing tak tak to din na ga sanction min si hai da se asam na ka sanction min si adu ba shoi da koi mai pa ka ni hai da se thajai maram maduna ai naru da masjidal lekiring ba oja sing isnau sing ahlan sing aya ba doan ba fil da doan ba lam da ba ya kai phoga se ke ba sar ba ba ya mas mahan sing oja sing ya ma jaw ba ko ni soi na mate pa ne khalli adu ba makha thak ba di sa ki baru na thak bu ba si se ko ba masli maru ko ko ga be sinau sing sa nakoi di nakoi di maru di leksa nakoi di mana ba thagok pa kakok ni na ba thagok thajin lag bu pa lag se soi ke hai ke hai ma si kauna kara ma han naman experience le han naman ko ka ko ka tara ko pa madu na ko inni na na to ko wa ni lokshan ba in ba ngak pa ta ba min ma ta ta ba adwa thang ba kan ba hai se pa de ke baru ke to kan ke atu ba na se no ka da ke si tu koi na mai pa na ta sa dai mo si no ai mai ke su nam ya ba ta ai na nam ya ba kai di shape le ba si da ai apa mata kai kona jagani ti pang jagani aku di mana aku di kena di habis jaga mai untuk tension jadi ada aku jauh suka thank you Kalau